Manipur Top Trending News na tungan ba reliable source hindi ko charga. Matamatang oiba maru oiba ipaw sing patukon kahanjay. Ngasi July gi tarik taret Tuesday numit ki maru oiba ipaw sing headline patuk sari ahanbada sanagi mamal chada kunsarom hantharakhe matang asida sana letning basing lepo yaragani Pakistan da saba mai nauthokna ba cream sinaruba nupi taragani pang kidney sorakle manada bakasta yum pan bagi damak imung manungna hingliba nupi amagi lana thorom pangthokre tejo mahalai case tas mahal su hindu laisangi mathakta thajinbani haina claim tarokre ro amasung IB gi agent hairibasi yumpham yaudabani bijoy koisam singdadi law and order higok thokli ambush tawduna AR gi officer ama driver ama hatkre turelda asiba haksang tawtarakle sahi taraga mangagi nupa macha ama mafam khangri misam singbu yamna section angak seli sifai garida mahirusing school kahali pau sandok na pijari ahan pawda sanagi mamal chada kunsa hantharakhre hari Iran gi lana maram oiraka sahi asigi February amasung March ta investor singna company singi stock ta thadaba sell lauthoklaga safe oiba instrument ama oiriba sanada yanlo senpam thadarakpadagi sanagi mamal hangwang wakalor matung Iran gi lan lo sinbagi fibam da laikibana investor singna amukhanna sanada thadaba sell lauthoklaga company singi stock ta thadana kibana sanagi mamal gram tarada chawrakna rupa lising nifugnipan yankhairom hantharakhre hariba sahi asigi angan badal laikiba sanagi mamal adudagi chada kunsarom tarak hari amarom dana Pakistan da saba mai ngauthokna ba cream sinaruba nupi taraga nipang kidney solakle atenma matam khara da mai ngauthokhan bangami haina claim tawba Pakistan da saba mai tainana ba gori beauty cream sinaruba Maharashtra gi Nagpur da leiba nupi taraga nipang kidney gi khudong sadam sing mai unarpadagi tijilubada cream asi sinaruba dagini haiba mayak sengna khangbang amle hari gori beauty cream asi Instagram page kya da amasung Miso gi khuthang da yonbani Hagdo asin anupi oibi kyada akiba pokhan kibadana tana Pakistan da saba cream ama ating batham labasu kamdongna India da fanghalak libano haibi achaw wahang ama thora khankhre panba yabadi senta lenga na Pakistan da gi pochai pusilakpa ating batham libani lenga ki khongthang asiga mari lena numit kharani gi mamangda Mumbai gi chamber da dukan phamba mi amana gori beauty cream maha ki dukan da paisinduna thamlambadagi criminal case ama register tawkiba lekrabani hari manada bakasta yum panbagi damak imung manungna hingliba nupi amagi lana thorom panthokre hariba Hagdo asi Jharkhand gi Chakra district sahi kunga mathoi surobi nupi amana atopa kasta imung manung gi ayaba yaudana luhong ki haibagi damak nupi asigi imung manung na maha ko si khre haina lobogolena efiji da nupi asigi photo techinduna lana thorom pangthokre nupi asina luhong liba nupa adugi imung manung nasu makoida nupi gi imung manung gi maiki dagi amasung atopa ka singdagi aki khangkya nanghalakle haina nungai taw phongdoraki nupi asi brahman imung amadagi ni amasung mahakna masana yana luhong liba nupa asina Jharkhand dagi Kuswaha OBC oiba dangi caste dagi ni Police na hangba wahang tawbada nupi asina mahak masana yana amasung masagi apambagi matugina luhongbani haina phongdoraki nupi gi imung manung nadi police ta nupa asina nupi asibu faadna pukibani haina wakat thangalakibani hagdo asina houjik India gi tunga bamhamda ka system chanaduna mioi kya gi marakta amang aseng amasung thak anem awang khamduna wana hingi haibadu mayek sengna ulle kas khaltana tana India da pikliba nupi masa singbu sahi sudana luhong bibagi chanabisu adumak lairi hairi amaromdana Ro amasung IB agent ni hairibasi yumpham yaudabani Bijoy Koijam Pripa ki publicity secretary na ex minister Bijoy Koijam gi mathakta sirakiba mara sing adu yumpham yaudaba marani haina Bijoy Koijam masamang na ngasi nungkil palace compound ta leiba mahaki yumda pangtupa pawgi mifum amada pawmising du phongdokibani mahak na hai mamang thagi kungni pangi numidang pung taraga mathoirom tarpada phaija leitong ta leiba mahaki yumda hand grenade ani langsilamki thawdo adu aihak na thawaina lumna logdi hairaduna maramdi aihak board lepringai dagi hauna Ladharup amana lambida mangonda nongmai maru taret nipan kaplambadagi panki amasung aihaki ponsi hinghobani haki madugi matungda aihak miyamna nungsibiduna bot lephanduna minister fabu oiramle kumta 2012 pi election da ka hogdabadagi politics tagi khara lapthoklaga sport ta thawai yaun ingna chikna leibani adubu kanagumba vested interest leiba kangbunadi aihak leragadi makoina ningba pandam phanglaroi ningba wakalonda aingonda houjik hauja tawliba si yamle aihak toina lumna lawrude makoina nongmadi soidana wakhal tarkani haidan leibani haiki aihakna police ta complaint tawgibasu leitri mamang thagi kungani pangi thawdo adu kanamtana claim tawtraba matungda tha asigi marigi numidang da amuk Chinese hand grenade ama langsilambani laibak pabadagi pukai hogdre adubu bomb asigi labor day chongthokre hairi thawdo asida aihak toina pakhat palaite maramdi bomb gi thawdo asi toina thengnare board karaba matungdasu engonda plan tawnaba kg amarom lumba ID ama purakpada commando kangbuna basi khongi area da phagat palaikre akiba kangbu adu masak khangba ngakani amasung
थोंजुदगी मियोइसु ओइरमखि हाइरि थौजो अदुगी मतंग पुलिस ना कदाई फावबा इन्वेस्टिगेशन तौरी हाइबा एंगोंदा खंगलप लेट्री अइहाकना बोट लेप्रिङैदा लाइफ अटेम्प्ट तौरखिबा वैली अचौबा लालहुप अदुसु अइहाकना मसक मुना खंगी थौदो अदु चेनाबा मियोइ अमता लैंगाकना फागत लेति इन्वेस्टिगेशन मपुंग फाना पाकेपसु ngasi फावबा उद्री हाइदुना मसिगुंबा थौदो असि क्या अमा लेख्रे हाइकि मरमसिना ngarang pripakna sas tawliba rogi ejeni IB gi ejeni haibasi yumpham yawdaba aranbani sengdok hogdabadi miyamna aibu lana ukigani khalaktuna sengdok chabani ehaki punsida adugumba ro amadi IB gi agent hoinaba khanbaliti haki amaronda polo ground maning laiba regional party asigi election tabu matamda miyoi kharana lalhobada insinduna ehakpu yawhandanaba honari adubu court ki mateng lawga ehak central committee gi member oki madusu amuk kakhthatlaba matungda amuk yawki kaksim khunogda kowbada aihak chakidi madugi matungda rogi ejeni haina ngangna bataki lalharup anina mainstream ta changlatuna india gi politics ta thorleba si thagat ingaini adubu karamba constitution gi makhada miyoi amabu yawba yaroi haiba leibagi haina hangladuna party asigi constitution pabadadi yawba yaroi haiba leiti haki kanagumba president gi election ka haujaga bijoy koicham changlaklaba mahak oyu fanglaroi haiduna kalak pakharana lautuna ga condition thamba oiramle haki doinena regional party amada lalharup group anina khut changlakpa chumde hariduna aihak lakadoriba mikhalda regional party gi election thenganaba honabani haki amaromda micham singbu yamna section angak seli sifai gi garida mahairo sing school ka hale lemakong daleba kuki singna mafum asigi kendra vidyalaya gi mahairo singna school karakpada athingba pibagi khongjang chanchilakpadagi ngasidi kuchukulai matik chana paiba central force ki personnel singna school asigi mahairo singbu yamna section angak senduna makoi gi garida phauba tonghanduna school ka hankhre पाउक से फंगबा रिपोर्ट की मतुंग इना ngasi ayupung 8:04 rom tarpada lemakong dalaiba kendra vidyalaya gi mahiroi singbu sifai singna kanto sabal dagi ningthijina ngak senduna puraga school ka hankhre mahiroi singbu ngak sembagi thabak asida sifai singna bullet proof truck camper ama lanmi gi truck ama sinaki lanmi gari ani asida pikliba vidyalaya sigi mahiroi singbu tonghanbada natana mahiroi sing puba van amasu gari ani asina tungmang chatuna ningthijina ngak senduna vidyalaya si tamna thinduna school ka hanki puna tongan tongan ba group singi nupa masa amasung nupi masa mahiroi yankhai ni pang ngak senduna vidyalaya si tamna puki haidi panbaya badi vidyalaya si tamliba mahiroi singna school karakpada school ki singna athingba pirakpadagi tha asigi ohumda village development committee kanto sabal women welfare organization amasung kendriya vidyalaya parents and guardians ki makai dagi lemakong dalaiba 57 mountain division ki deputy general officer commanding GOC na aiba wakat jerol ama pisin khibani Sero asida phongdokiba demand taruki manungda kendra vidyalaya gi mahiroi singda thoningdaba thodok sing thoktanaba matik chaba secretary PVU Imphal West district ki manung chana naga amasung maiti phurup singna hundariba leimakong chingmang pramangar amasung ex serviceman colony bu kuki singna makhogi khubanu thamnaba honarpada atingba PVU kendra vidyalaya asina piriba education gi matik mayai engat hanaba vidyalaya sigi naga amasung maiti oja singbu mahisang asida satok jasin tawba yanbiu leimakong gi ex serviceman colony amasung pramangar haiba mphum asi neutral zone ama ohenbagaluna mafum asida kuki sing sakhan biginu haijikibani lemakong chingmang manak laiba station headquarter gi mathakta natragana masigi mapangal kanba military camp base ama lahenbiu loinana ex serviceman colony amasung pranger da laiba nataba kuki sing maram chadna chatok jin tahun biginu hainasu ongdorakli amaromdana chingdadi low and order higok thokli ambush tawduna AR gi officer ama driver ama hatkhe tamthirba thodu asi tumina yengduna leiroi haina CM camp chana ongdorakli May 2023 dagi kuki terrorist na maiti da onsinduna tatharliba tamthirba lal asigi warosin proktab dagi houjik chahi ahum helak labu fawda furup animaki ching amasung tamda laiba micham singdana hiram khudimakta kham thengna awaw mayok nariklingai gi charakta chatliba chahi asigi February dagi hogduna kuki amasung nagagi maraktasu chap manaba lal gi thongsing thorpa dagi mahuksa dagi hona state asigi singi district singda law and order ngakpa ngamdana lerpadagi pibam hena sathirpadagi mihat mipungi thodok kya matang thorpadagi warosin porpa ngamdringai gi charakta Assam Rifles akan ba ambush tawtuna force asigi warrant officer ama amasung driver ama hatkre hari hagu asing asin nongtilpung amaga makhairom tarpada urkul district ki urkul police station dagi makharomda supnatagi kilometer 13 lomtamak lapna leiba Imphal urkul lambi national highway number 202 paringi nungsang khong haina khangna bakul asigi manakta thokibani thokdok thokriba mphum asibu konsiliba nungsang hairiba kul asi mphum asida chenba nungsang turelgi maming lawraga thonkibani ambush mayok nakiba Assam Rifles ki officer amasung personnel asi urkul gi sangsak post ta laiba personnel singi makoina sangsak post gi urkul district headquarter da chatluraga halakpagi lambida hana lumduna leramba apa makal gi khuchukulai paiba melten singa mafum asi yoksilakpada singthak tagi nomai kapsinduna ambush tawkibani hari
Haujo osi ta laikhidraba 40AR gi warrant officer asigi maming Balwan Singh kawi aduga mahakna tolkiba truck asibu tolkiba laikhidraba driver adugi mingna rifleman CM Singh kawi haidi ambush asida gari asigi mamang gi sitta amdokiba makoi ani nomai marusingna pamdagi pibam luna sokpada natana laikan nabagi tanja panghaudan laikhidawni haidi makoi ani khakta natana truck asigi manungda tolakpa personal kharasu asogopan yawgi report fangki adubu chap chaba masing amasung maming matha official ona khangba ngamdri atenba pauda turelda asi baksang tawtarakle Tangkawi district ki golam amasung songful khul anigi lona bata cheliba turelda nupagi asi baksang ama tawturupatagi police na alkholaga maming matha khangdok laba matungda post mortem examination tawna thamkhre asi baksang asi ngasi nungtil pung mari rom tarkoda thenarki bani hairi video si pawdum da soki bangki bawa sunga pigani channel si bungsi bidina share amadi subscribe ko bibi damo hani tan thar ko kondosari amadi makata man di sebata de mande ojege